US ta ahan bo ina New York ta Houdong ani COVID-19 ki test ta positive oikhre. New York ta Houdong ani novel coronavirus ki test positive oire. US ta yumda mi ga to na tinana leba sa sing da COVID-19 na ba ahan bani haina health authority sing na phongdokre. New York ki tongan ba mafam sing da leba Houdong ani na laibak asida coronavirus ki test ta positive oiba ahan ba pet sing oikhre haina US ki Center for Disease Control and Prevention CDC amadi United States ki Department of Agriculture USDA National Veterinary Services Laboratory NVSL na phongdokre. Makoi United States ta coronavirus test ta positive oiba yumda mi ga to na tinana leiba ahan ba sa sing oire haina agency ani asina punna thadok pacherol amada haiki. Agency sing na haiki Houdong ani magta sor ga mari leina na nai amasung pungpha phagalakani haina thajanari. Malem da sakhara da COVID-19 nabagi report sing lay masi ayamana COVID-19 naba miyoi amaga nakna na loina rubu sing ni. Public health official sing na virus ki matang da hojik sukan na thigatli. United States ta yumda mi ga to na tinana leiba sa sing na miyoi ba ta coronavirus sandokpagi khudam sangdam amata leite. Maram asina sa sing na nungaya fabaga compromise to ba yaba mawongda magkoi ga to na tinabagi mayok ta thorang sing paikhat nabagi maram amata leite. Yumda miyoi baga to na tinana leiba sa sing yauna tongan ba sa sing COVID-19 nai natraga nadi amasung mataw karam na nai haiba khangdok na makata ba study sing mathok tai haina cherol aduna haike. Hojiki oina sa sing chang nai na test tong na ba haiba leite. Atai sa sing coronavirus positive oire haina aseng ba khanglabadi USDA na findings sing adu phongdokani haina cherol aduna makata ki. Sa singbu SARS-CoV-2 gi test tawgadra tawroidra haina khangdokpada State Animal Health amasung Public Health Officials sing na mangjin thagani haina agency ani aduna haiki. SARS-CoV-2 hairiba si virus asigi official oiba maming Severe Acute Respiratory Syndrome Coronavirus 2 buni. Agency ani na haiki New York ta nava singi manungda veterinarian amana ahan ba Houdong adu imungi miyoi amata COVID-19 nava leitrabasu sor honbada wabagi kudam ulakpadagi test tawki. Mangkan na naba nataba natraga narabasu layong uttaba imung adugi miyoi singdagi virus adu Houdong adu ta changba natraga yumgi mapanda anaba mi amaga loina rubadagi Houdong adu da narakpo oiramba yai. Ani suba Houdong adugi mapudi COVID-19 positive oiba mini sor honba wabagi kudam uraba matungda Houdong adu dagi sample sing lawki. Yum adu da laiba atopa Houdong amada anaba adu laibagi kudam amata utkide. Houdong animag lanai veterinary laboratory amada test tawbada coronavirus positive oire haina lawki. Laboratory aduna result sing adu state amasung federal official sing da pau piki. World Organization for Animal Health OIE na coronavirus asi nong na thorok laina ama oina lawi. Maram aduna US ta sa sing da laina asi naba yaurabadi USDA na OIE da pau piki davani. Houdong sing adu imungi mapanda miyam ga natraga tai sa sing ga to na tinahandaba atai sa sing natraga miyam ga to na tinabadagi thingnabak yariba makai ka manung da thamgadabani haina CDC na recommend tawkhre. Hui Houdong loiba singsu miyam tinba mafam sing da chatloi davani. Mapusing na yumda loiba sa sing shock tringay mamang amasung soklaba matungda mai khumgadabani amasung khut hamdokadabani haina CDC na haiki. Miyam laina asi na baleptaba maramna ahen ba sa sing test tawbada positive oiramba yai. Adubu sa sing test tawbana miyoi bagi test masingdi hantagadaba nate haina su CDC na panki. France, UK, South Korea, Japan, Singapore, India, Austria, Australia, Sweden amadi Canada ta tawkiba test singi apunbadagi United States ta tawkiba test masing na heli. United States ta COVID test million mari hena tawkhre. Loina na to papaw amana quarantine center da Masha Mathanta Sijakhre. Jharkhand gi Palamu district ta leba quarantine center amada masagi chahi kungani palom surba miyoi ama Masha Mathanta Sijakhre haina senior official amana ngasi phongdokre. Palamu gi Deputy Commissioner Santanu Kumar na phongdokpa matung inna district sigi Gopalganj area dagi miyoi adu handak ta COVID-19 gi quarantine center onthokraba Leslie Ganj block panchayat Vavan gi ka amagi manungda ngarang tawel ama season aduna thori yalam khivani. Mahaki swab sample sing test tawnaba Ranchi da leva Rajendra Institute of Medical Science ta thakre amadi hojik report ngaidi haina Deputy Commissioner na phongdokli. Amaromda police ki paw matung ina miyoi adu mathanta sijari bagi maram hojik maki oina chapchana khangba ngamdri. Thokdok asigi matangda police na case ama lokhatle amadi mapung phana thigatpagi thabak satharaba matung khaktada ahenba kupasing khangba ngamgani haina su pawduna phongdokli.